ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯕꯥꯁꯤ ꯌꯣꯟꯕꯒꯤ ꯁꯛꯂꯣꯟ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯤꯌꯥ ꯍꯥꯎꯕꯤꯖꯝ꯫ ꯃꯊꯥꯏ ꯊꯥꯏꯅ ꯅꯤꯡꯁꯤꯡ ꯀꯧꯕ ꯈꯨꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯁꯤ ꯆꯤꯡ ꯃꯌꯥꯝꯅ ꯏꯀꯨꯏ ꯀꯨꯏꯁꯤꯟꯗꯨꯅ ꯂꯩ꯫ ꯅꯥꯏꯇꯣꯝ ꯇꯔꯛ ꯇꯣꯝꯊꯤꯟ ꯉꯥꯅ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯈꯨꯜ ꯑꯃꯅꯤ꯫ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯌꯥꯝꯕ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯜꯂꯤ꯫ ꯑꯃꯒ ꯑꯃꯒ ꯄꯨꯛꯆꯦꯟ ꯇꯤꯟꯅꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯩ꯫ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯑꯌꯥꯝꯕ ꯈꯨꯠꯁꯥ ꯌꯥꯝꯅ ꯍꯩ꯫ ꯃꯈꯣꯏꯅ ꯁꯥꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯑꯇꯣꯞꯄ ꯈꯨꯟꯗꯒꯤ ꯃꯤ ꯂꯥꯛꯇꯨꯅ ꯂꯩꯅꯩ꯫ ꯃꯁꯥ ꯅꯥꯟꯕ ꯌꯥꯝꯅ ꯐꯖꯕ ꯑꯗꯨꯒ ꯄꯣꯠꯀꯤ ꯃꯃꯜꯁꯨ ꯌꯥꯝꯅ ꯍꯣꯡꯅ ꯌꯣꯜꯂꯤ꯫ ꯈꯨꯜ ꯑꯁꯤꯗ ꯉꯝꯕ ꯀꯧꯕ ꯅꯨꯄꯥ ꯑꯃꯁꯨ ꯂꯩ꯫ ꯉꯝꯕ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯆꯪꯈꯣꯜꯂꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯕꯁꯨ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯏ꯫ ꯃꯆꯟꯅꯨꯄꯤ ꯑꯃꯒ ꯃꯥꯒ ꯈꯛꯇꯪ ꯄꯣꯛꯄꯅꯤ꯫ ꯃꯄꯥꯒꯤ ꯃꯃꯤꯡꯅ ꯑꯆꯧ ꯀꯧꯏ ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯃꯤꯡꯅ ꯃꯤꯃꯤꯆꯥ ꯀꯧꯏ꯫ ꯃꯆꯟꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯐꯖꯕꯤ ꯀꯧꯏ꯫ ꯉꯝꯕꯒꯤ ꯏꯃꯨꯡ ꯑꯁꯤ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯦ꯫ ꯃꯃꯥ ꯃꯄꯥꯅ ꯃꯆꯥ ꯑꯅꯤꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯅꯤ ꯍꯥꯏꯗꯨꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯩ꯫ ꯑꯆꯧ ꯑꯃꯗꯤ ꯃꯤꯃꯤꯆꯥ ꯑꯅꯤ ꯑꯁꯤ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯜꯂꯤ꯫ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯅꯗꯦ꯫ ꯉꯥꯏꯍꯥꯛ ꯁꯪꯕꯗ ꯊꯕꯛ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯤ ꯑꯗꯨꯝ ꯇꯧꯏ꯫ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯆꯧꯒ ꯃꯤꯃꯤꯆꯥꯒ ꯑꯅꯤꯒꯤ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯑꯃꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯃꯇꯧ ꯑꯁꯤꯗ ꯀꯜꯂꯛꯅꯩ꯫ ꯉꯁꯤꯗꯤ ꯉꯝꯕ ꯄꯥꯈꯪ ꯄꯨꯡꯀꯛ ꯐꯥꯔꯦ꯫ ꯃꯄꯥ ꯃꯃꯥ ꯑꯅꯤꯒꯤ ꯊꯕꯛꯇ ꯃꯇꯦꯡ ꯇꯧꯏ꯫ ꯑꯍꯥꯡꯕ ꯃꯇꯝꯗ ꯈꯨꯟꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯕꯥꯁꯤ ꯁꯥꯕ ꯇꯝꯃꯤ꯫ ꯊꯋꯥꯏ ꯌꯥꯎꯅ ꯇꯝꯕꯅ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯗꯨꯃꯛ ꯍꯩꯈ꯭ꯔꯦ꯫ ꯕꯥꯁꯤ ꯁꯥꯕ ꯍꯩꯔꯕꯅꯤꯅ ꯕꯥꯁꯤ ꯈꯣꯡꯕ ꯍꯩꯕ ꯃꯤ ꯑꯃ ꯑꯣꯏꯅꯤꯡꯂꯗꯨꯅ ꯉꯝꯕꯅ ꯃꯃꯥ ꯃꯄꯥꯗ ꯍꯥꯏ, "ꯕꯥꯕꯥ, ꯏꯃꯥ, ꯑꯩ ꯕꯥꯁꯤ ꯈꯣꯡꯕ ꯍꯩꯅꯤꯡꯉꯦ꯫ ꯑꯗꯨꯅ ꯊꯪꯅꯕ ꯈꯨꯟꯗ ꯕꯥꯁꯤ ꯈꯣꯡꯕ ꯇꯝꯕ ꯆꯠꯀꯦ"꯫ ꯑꯆꯧꯅ, "ꯊꯣꯏꯕ, ꯏꯄꯥꯒꯤꯗꯤ ꯏꯆꯥ ꯅꯨꯄꯥ ꯅꯊꯟꯇꯅꯤ꯫ ꯂꯝꯕꯤꯗ ꯁꯥ ꯀꯩ ꯊꯦꯡꯅꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ꯫ ꯅꯪꯒ ꯁꯃꯥꯟ ꯂꯤꯡꯃꯥꯟꯅꯕ ꯑꯃꯒ ꯆꯠꯃꯤꯟꯅꯔꯕꯗꯤ ꯐꯩꯗꯣ꯫ ꯑꯗꯨꯁꯨ ꯅꯠꯇꯦ, ꯅꯪ ꯈꯛꯇꯪ ꯊꯥꯗꯣꯛꯄꯗꯤ ꯏꯄꯥꯗꯤ ꯄꯥꯝꯗꯦꯅꯦ ꯅꯨꯄꯥ ꯃꯆꯥ"꯫ ꯃꯤꯃꯤꯆꯥꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥ ꯑꯗꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ꯫ "ꯍꯥꯏꯒꯨꯝꯗꯅ ꯊꯣꯏꯕ, ꯏꯃꯥꯅꯁꯨ ꯅꯪꯕꯨ ꯅꯇꯣꯝꯇ ꯊꯥꯗꯣꯛꯄꯗꯤ ꯄꯥꯝꯗꯦꯅꯦ"꯫ ꯃꯄꯥ ꯃꯃꯥꯅ ꯑꯌꯥꯕ ꯄꯤꯔꯛꯇ꯭ꯔꯕ ꯑꯁꯤꯗ ꯉꯝꯕ ꯃꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯃꯣꯃꯣꯟ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯍꯔꯥꯎꯅ ꯍꯥꯏꯖꯔꯝꯕ ꯑꯗꯨ ꯑꯔꯦꯝꯕꯗ ꯇꯥꯔꯕꯗ ꯅꯤꯡꯕ ꯀꯥꯏꯅ ꯏꯃꯨꯡꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯃꯄꯥ ꯃꯃꯥ ꯑꯣꯏꯔꯤꯕ ꯑꯅꯤ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯆꯥꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯅꯤ ꯑꯗꯨꯅꯁꯨ ꯃꯅꯤꯡ ꯊꯨꯡꯍꯟꯕꯗꯤ ꯄꯥꯝꯃꯤ, ꯑꯗꯨꯕꯨ ꯃꯊꯟꯇ ꯆꯠꯍꯟꯕꯗꯤ ꯄꯥꯝꯂꯝꯗꯦ꯫ ꯉꯝꯕ ꯃꯥꯒꯤ ꯀꯥꯗ ꯐꯝꯗꯨꯅ ꯂꯩ꯫ ꯋꯥꯈꯜꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯥꯒꯤ ꯃꯇꯥꯎ ꯁꯛꯍꯦꯟꯕꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯉꯁꯥꯏ ꯃꯈꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯕ ꯑꯗꯨ ꯍꯧꯖꯤꯛꯇ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ꯫ ꯐꯝꯂꯝꯕꯗꯒꯤ ꯐꯨ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯃꯄꯥ ꯃꯃꯥ ꯑꯅꯤ ꯑꯗꯨꯁꯨ ꯃꯄꯥꯟꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯉꯝꯕꯅ ꯇꯥꯍꯥꯕ ꯃꯇꯧꯗ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯁꯤꯗ ꯀꯔꯤꯅꯣ ꯈꯜꯂꯝꯃꯤ꯫ ꯃꯤꯃꯤꯆꯥꯅ, "ꯏꯕꯨꯡꯉꯣ, ꯀꯩꯗꯧꯔꯦ? ꯑꯗꯨꯛ ꯐꯤꯡꯅ ꯊꯣꯛꯂꯛꯏꯕꯗꯨꯕꯣ"꯫ ꯉꯝꯕꯅ, "ꯏꯃꯥ, ꯑꯩ ꯏꯇꯥꯎ ꯁꯛꯍꯦꯟꯕ ꯍꯣꯏꯕꯧꯗ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ"꯫ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯍꯟꯅ ꯌꯦꯡꯂꯝꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯑꯆꯧꯅ, "ꯀꯔꯤ ꯂꯩꯔꯖꯥꯠꯅꯣꯅꯦ? ꯑꯁꯨꯛ ꯇꯍꯥꯅ ꯆꯠꯈ꯭ꯔꯤꯕꯁꯤꯕꯣ? ꯀꯔꯝ ꯊꯣꯛꯂꯒꯕ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯤꯃꯤꯆꯥꯁꯨ ꯉꯥꯏꯍꯥꯛ ꯃꯥꯡꯒꯣꯟꯗꯨꯗ ꯂꯩꯔꯝꯂꯒ ꯆꯪꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯉꯝꯕꯁꯨ ꯃꯇꯥꯎ ꯁꯍꯦꯟꯒꯤ ꯃꯌꯨꯝꯗ ꯌꯧꯔꯛꯂꯦ꯫ ꯃꯄꯥꯟꯗꯒꯤ ꯃꯇꯥꯎꯕꯨ ꯀꯧꯏ꯫ "ꯁꯍꯦꯟ! ꯑꯣ ꯁꯍꯦꯟ! ꯇꯥꯕ꯭ꯔꯣ ꯅꯪꯕꯣ"꯫ ꯁꯍꯦꯟꯒꯤ ꯃꯃꯥ ꯃꯦꯝꯆꯥꯗꯨ ꯃꯄꯥꯟꯗ ꯃꯤ ꯑꯃꯅ ꯀꯧꯔꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯉꯝꯕ ꯑꯣꯏꯔꯝꯕꯗꯨꯗ, "ꯍꯩꯃꯥ, ꯉꯝꯕ, ꯅꯪ ꯂꯥꯛꯏꯔꯣ? ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯀꯥꯈꯠꯂꯛꯑꯣ꯫ ꯃꯄꯥꯟꯁꯤꯗ ꯀꯧꯗꯅ ꯂꯩꯇ꯭ꯔꯕꯁꯨ ꯏꯃꯨꯡꯗ ꯀꯣꯛ ꯆꯪꯂꯛꯄ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ? ꯅꯇꯥꯎꯁꯨꯅꯦ ꯃꯥꯒꯤ ꯀꯥꯗ ꯂꯩꯍꯧꯕꯅꯤ꯫ ꯆꯪꯉꯣ ꯆꯪꯉꯣ. ꯏꯃꯥꯁꯨꯅꯦ ꯃꯅꯤꯡꯒꯤ ꯅꯅꯦ ꯍꯣꯏꯕꯧꯗ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯦꯝꯆꯥꯗꯨ ꯆꯠꯈ꯭ꯔꯦ꯫ ꯉꯝꯕꯁꯨ ꯃꯇꯥꯎꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯁꯛꯍꯦꯟꯗꯨ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯊꯤꯕ ꯃꯥꯜꯂꯤ ꯎꯄꯨ ꯐꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯝꯕꯅ, "ꯏꯇꯥꯎ, ꯀꯔꯤ ꯊꯤꯔꯤꯅꯣ? ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯃꯄꯥꯟꯗ ꯀꯧꯔꯤꯕꯗꯨꯕꯨ ꯇꯥꯗꯕ꯭ꯔꯣ ꯅꯪꯕꯣ?" ꯑꯁꯤ ꯍꯥꯏꯔꯒ ꯐꯃꯨꯡꯗꯨꯗꯒꯤ ꯐꯝꯊꯩ꯫ ꯁꯛꯍꯦꯟꯁꯨ ꯈꯨꯝꯂꯛꯏ꯫ "ꯇꯥꯏ ꯋꯥꯅꯤ ꯏꯇꯥꯎ ꯅꯪꯕꯣ. ꯑꯩꯁꯨꯅꯦ ꯊꯣꯛꯂꯛꯀꯦ ꯇꯧꯕꯅꯤ. ꯑꯗ ꯏꯃꯥ ꯊꯣꯛꯈꯤꯕꯗꯨꯗꯅꯦ ꯊꯣꯛꯂꯛꯇ꯭ꯔꯕꯅꯤ. ꯀꯧꯔꯛꯇ꯭ꯔꯕꯁꯨ ꯑꯗꯨꯝ ꯆꯠꯂꯛꯄ ꯌꯥꯗ꯭ꯔꯣ? ꯅꯌꯨꯝꯁꯤꯗ ꯑꯃꯨꯛ ꯀꯣꯏꯗꯅ ꯂꯩꯔꯤꯗꯣ"꯫
Ngambana koideda itaw yumdi aigisu yumni kaino ado itaw aina laklibase wafam ama haudoke haidana laklibani Sahensu matawi manakta phamtharai aduga kari wano itaw hekta hayu kedoge Ngambana basi khongba haiba oza amagi manakta chattuna basi khongba tamningi adugo pabaga imagana aibu itomta chalhanbadi pamde aduna thingli asi hairaga nungaitana lei Sahena itawna chapa pamlade nataw ayama ichau chawna leirisidi karigi waribano hayengma ai noida laki aduga pabaga imagada wafamda haudoki matawi wasi tabada ngamba haraurami itaw aiso itaw leibegi aina pamibase phangani haidana laklibani adudi itaw aiso amuhalage hayengdo ngana law aikhoida chaksu chasi Sahena ohoi itaw aiso idana laki ado asai phobodang thingdoke law asi hairaga mataw anidu punna tholai memchasu macha ani na tholakpaga mapachana na halai ngambada onsinduna asumna hai haima ngamba nangbu chalai haibro Ngambasu hoima ai chalage asi hairamlaga makhoi anidu tholakle Sahena adude itaw ai lehoragi nangsu phajana haloko asumna Sahensu mayumda changhori Ngambasu mayumda halakli Ngambana mayum yaurakpada sandhya matam oiri aduna machanupi phajabina laigi thoram tawrami machanda haiphe jenglamlaga imungda Ngambasu changlai Mimi sana Ibungo nang halabra thingine nganna halakpa yadro mamagi wa adu makasum taduna leirani khangbana ngambadu kari sukhumdabi magi gada changkhre Mimi sadi majana kari sukhumlamdana changkhiba duda makhoida sauribani haina khalli Isase aikhoina chatpa thingbasida mathawai nungaitaba haido oira maleni tawrisi asumna Mama amadi majan phajabina cha isingju thongba loiraduna mayamdu punna chaminare loiraga magi kada tumbu changnakhre ahingi matam adusu loikhre nongma su ngali mi khudima magi sintha pangnari ayu angan basida Sahendu ngambagi mayumda laklammi Mimi sasu mangonda phamlaga ayuki thonggadaba ensangdu puthokduna manduna leiribani Sahena konthongdagi changlakpa adu ubada kaurai Ibungo Sahen ngali dai chadia lao imagi nakta phamula ado natawdi haujik ta hogatpada ngairibani nataw tholokpa ngaiba oina ne imaga wari sasi lao Sahensu hoima aisu imada wafam khara haudoksagi Mimi chana kari wano ne ichana hainingli dubo Sahena ataina de ima itawdo ngarang aikhoida mathawai yam nungaitana laami aduga imaga pabagana basi khongba tamba chatki haiba yadi haina su hairame Mimi chana khummi hoi chumme nangna haibado nataw matomda karamna thadokane matamna asuk phatraba kansida magi tamba chatpado adudi ima su chalhaningi Sahena adudi ima adugidi kepta warun ayama ichau chawna leirisidi nachaga puna chachage imana ayabadu dum pibiyo Mimi sasu hoine isaga punna chatke hairabadi ima su yai adugane napana su yarakani ado imungda oina changasila asi hairaga punna imungda changlammi asumna numitu su hokre mapa mamana ayaba pirabanina ngambasu mataw Sahenga loinana chanaba sem sarami Sahensu matawi yumda lakle macha anidu ngehaki matung punna chaminakhre Mimi chana mapureibadu onsinduna hairi Isa anise kayada nushiriba asumna hayawai phoba lejarabadi phaniko achawna mama khul asida isa anigi mataw tamjau hainaribani ne karigi kainagadoribano mapa mamana wari sanaringai phajabi tholaktuna wa hairi Baba ima imungda changodana nungsa sida adum leptuna leiridubo nungsa sabaga kemta khangdrabo noibo Machanupigi wasi taraga mamana Icha tombiya changladoinine ichana kadaida chatke haibano phajabina o adubro maningi thari hoida chaluge tawbane Mimi chana hoi chalu nganna halau ko phajabisu hoi hairam laga chatkre
mapa mama ani adusu imungda changkhre. Somdana matau anidu khul amada thunglammi. Yum amada changduna khul asida basi khongba haiba mi leibra haina hanglammi. Makhoi anina thungliba khul asi basi khongba haiba miyoi kayana khundaba mafamni. Adubu makhoinadi khanglamde. Yum adugi ahal nupa amana hairei. Sidagine yum manga suba sida chang aduga oja basanta haina hanguko. Matau ani adusu ahal nupa aduda thagatpa phongdoklamlaga basanta hairiba nupadugi mayumda lakli. Basantagi mayum yaure sangoiduda angang nupa kharaga miyai oirap tauba nupa amaga basi khongduna leirami. Ngambana nupadugi manakta changlaga wa hairei. Kariguba amta hangjageba. Yumsibu oja basantagi oirabra. Nupaduna khumi. Mani ibungo. Ai isamangni basanta hairiba adu kari leire. Sahen oina khumlai. Oja aikhoi mafamsida basi khongba tamba laksabani. Ahalabana ojagi yumse takpirakpani. Basantana nakhoidi kadaidagino namingna kari kauba. Sahena aikhoise Ningsinkhundagi lakpani. Aigi mingna Sahen aduga itaugira ngamba kawi oja. Basantana ihe Ningsinkhul haibadudi fajakraba khulni. Aisune mafamduda nongma laammi. Ngambana hoi oja fajabani. Basantana phare ado nakhoisu sangtap asida ngasidagine mayamga punna leiro. Tambadi hayengdagi punna tamlasiko. Asi hayamlaga makhoina leigadaba mafam adu takpiramli. Aduga Basantasu mayumda changkhre. Asumna mayamga punna matau ani adusu leiminare. Mafam asida leiramliba mising adu mabuk loina phai. Aduna karisu waningai oiramde. Nongali Basantana mayumda basi khongba tammi. Matau ani adusu pungning changna tamli. Ngaihaki matung Basantagi masanupi Naitom Satpi Thadoi Sanadu mapagi nakta changlai. Thadoi Sanana Baba ai ita hoida chatluge. Thoibi nangbu thabuk loiramlabro kari tawba chatluge hairibano nangbo. Itana laktaba yade hairami kari leibano haibadudi aisu khamhawdre. Chathouro asi hairaga mathaudo amu mai osinkhre. Thadoi Sana masak phajai khul asida leiba nupa khudingna mabu pami. Adubu Thadoi Sanagi mamadi mana piklingaida leikhije. Mapa Basantana mabu wanu yoglai. Mapana Thadoi Sanabu yamna luna taujai. Mama yaudabagi awaba amata leihande. Machabu karida soikini haina kumna senaduna lakpana haujikti Thadoi Sana leisa mapung phare. Asumna ngaihaki matung Thadoi Sanasu matagi mayumda yaure. Ita haina kauraga imungda changi. Santhalembisu chak thongduna leirami. Santhalembina ita sida phamo ai chakse amukta loisinkhige. Thadoi Sanasu matagi manakta phammi. Aduga wa hanglai. Ita kai thabuk leige. Santhalembina atagi nateda. Ita nangse maningi ta samuna nangbu amukta haibiyona aingonda hairi. Aduna wafamse ita dasu khanghange haidana kaubani. Ado ita luribadi ta samudi tawgeta ngamba khulsigi phatraba mini. Asu phataba nupasida itana karam leirugani. Thadoi Sanana ita nangi wasidi khara luna thokani. Aisune wakhanga mata khanpham thoktreda. Santhalembina ado ita hoida leiba nupa mayamdugi manungda mabung mokpau phaba ama khallaga athubado luhongkhro. Natrabadi ta samuse nomagi haina tanaba yarakloi. Asumna mata ani adu kupthana atopa wari kaya su sanai. Thadoi Sanasu ngaihak leiramlaga mayumda halakli. Ngasai matana hairakhiba adumak tawge haina khalli. Mapagi nakta lakli aduga hairei. Baba hayengdagi aisu basi khongba tambado yaugi. Basantasu hoi isana tamninglabadine yau. Asumna numittumasu haukhre. Nongali ngasidi Thadoi Sanasu mapabungi manakta phamduna basi khongba tamba yauri. Basi khongba hainingbagi yaubadi natte.
ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯃꯥꯒ ꯆꯥꯟꯅꯒꯗꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯑꯁꯨꯝ ꯉꯥꯏꯍꯥꯛ ꯀꯣꯏꯅ ꯌꯦꯡꯂꯨꯔꯒ ꯉꯝꯕꯗ ꯍꯦꯛ ꯇꯥꯔꯨꯔꯦ꯫ ꯊꯥꯗꯣꯏꯁꯅꯥ ꯉꯝꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯀꯨꯞꯅ ꯌꯦꯡꯉꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤ ꯉꯝꯕꯅ ꯈꯪꯗ꯭ꯔꯕꯁꯨ ꯃꯇꯥꯎ ꯁꯛꯍꯦꯟꯅꯗꯤ ꯉꯁꯥꯏꯗꯒꯤ ꯂꯣꯟꯅ ꯎꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯕꯁꯟꯇꯅ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯃꯥꯒꯤ ꯂꯩꯐꯝꯗ ꯆꯪꯅꯈ꯭ꯔꯦ꯫ ꯁꯛꯍꯦꯟꯅ ꯃꯇꯥꯎꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯇꯥ, ꯑꯣꯖꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯅꯉꯣꯟꯗ ꯉꯁꯥꯏ ꯂꯣꯟꯅ ꯌꯦꯡꯈꯤꯕꯅꯤ, ꯈꯔ ꯆꯦꯛꯁꯤꯜꯂꯨ." ꯉꯝꯕꯅ, "ꯀꯔꯤꯅꯣꯗ ꯏꯇꯥꯎ, ꯐꯥꯒꯤꯕꯨ ꯑꯗꯨꯝꯕ ꯋꯥ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ? ꯑꯣꯖꯥꯅ ꯇꯥꯈ꯭ꯔꯕꯗꯤ ꯁꯦꯔꯥꯟꯅꯕ ꯋꯥꯈꯜ ꯈꯟꯈꯤꯅꯤ ꯑꯃꯨꯛ." ꯁꯛꯍꯦꯟꯅ, "ꯑꯩꯅ ꯍꯥꯏꯁꯦ ꯐꯥꯒꯤ ꯇꯧꯕ ꯅꯠꯇꯦꯅꯦ ꯏꯇꯥꯎ, ꯑꯁꯦꯡꯕꯗꯣ ꯍꯥꯏꯕꯅꯤ꯫ ꯋꯥꯈꯜ ꯈꯔꯗꯤ ꯈꯜꯍꯟꯅꯤꯡꯉꯤ, ꯃꯥꯒꯤ ꯃꯑꯣꯡꯗꯣ ꯑꯩ ꯆꯤꯡꯅꯗꯕ ꯉꯝꯗꯦꯀꯣ." ꯑꯁꯣꯝꯗꯁꯨ ꯊꯥꯗꯣꯏꯁꯅꯥꯗꯣ ꯁꯥꯟꯊꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯊꯥꯗꯣꯏꯁꯅꯥꯅ, "ꯏꯇꯥ, ꯑꯩꯅ ꯄꯥꯝꯖꯕ ꯅꯨꯄꯥ ꯍꯥꯏꯕꯗꯣ ꯂꯩꯔꯦ꯫ ꯃꯃꯤꯡꯗꯤ ꯈꯪꯗꯦ, ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯦ." ꯁꯥꯟꯊꯂꯦꯝꯕꯤꯅ, "ꯍꯥ, ꯀꯔꯤ ꯍꯥꯏꯕ? ꯏꯇꯥ, ꯑꯣꯟꯊꯣꯛꯅ ꯊꯨꯏꯗ, ꯉꯔꯥꯡꯇ ꯍꯥꯏꯈꯤꯕꯗꯣ ꯉꯁꯤ ꯍꯦꯛꯇ ꯊꯕꯛꯇ ꯑꯣꯟꯊꯣꯛꯏꯅꯦ꯫ ꯅꯨꯄꯤ ꯊꯣꯛꯏꯀꯣ ꯏꯇꯥ ꯅꯪꯁꯦ." ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯊꯥꯗꯣꯏꯁꯅꯥꯅ, "ꯑꯗꯣ ꯏꯇꯥ, ꯑꯩꯅꯗꯤ ꯍꯥꯏꯕ ꯉꯝꯂꯣꯏ, ꯏꯇꯥꯅ ꯈꯔ ꯍꯥꯏꯕꯤꯌꯨ꯫ ꯇꯥ ꯁꯥꯃꯨꯗꯣ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯉꯁꯤꯁꯨ ꯂꯩꯔꯝꯃꯤ. ꯄꯥꯎꯁꯦ ꯄꯥꯕꯨꯡꯅ ꯇꯥꯈ꯭ꯔꯕꯗꯤ ꯑꯩꯗꯤ ꯋꯥꯊꯤ ꯆꯥꯒꯅꯤ." ꯁꯥꯟꯊꯂꯦꯝꯕꯤꯅ, "ꯑꯩꯁꯨ ꯈꯪꯉꯦ ꯑꯗꯨꯗꯤ. ꯍꯌꯦꯡꯁꯦ ꯑꯩ ꯅꯈꯣꯏꯗ ꯂꯥꯛꯑꯒꯦ, ꯑꯗꯨꯒ ꯅꯨꯄꯥꯗꯣ ꯃꯁꯛ ꯇꯥꯛꯑꯣ, ꯑꯩ ꯋꯥꯔꯤ ꯐꯖꯅ ꯁꯥꯒꯦꯕ." ꯊꯥꯗꯣꯏꯁꯅꯥꯅ, "ꯍꯣꯏ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯏꯇꯥ. ꯉꯁꯤꯒꯤꯗꯤ ꯑꯩꯁꯨ ꯆꯠꯂꯒꯦ. ꯊꯦꯡꯂꯕꯗꯤ ꯄꯥꯕꯨꯡꯅ ꯁꯣꯏꯗꯅ ꯆꯩꯔꯅꯤ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯥꯗꯣꯏꯁꯅꯥꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯁꯥꯟꯊꯂꯦꯝꯕꯤꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯁꯥꯟꯊꯂꯦꯝꯕꯤꯅ ꯉꯝꯕꯗ ꯍꯥꯏꯕꯗꯒꯤ ꯀꯣꯟꯅ ꯊꯪꯗ ꯑꯌꯥꯕ ꯄꯤꯔꯛꯏ꯫ ꯑꯁꯨꯝꯅ ꯁꯥꯟꯊꯂꯦꯝꯕꯤꯅ ꯁꯤꯟꯗꯨꯅ ꯉꯝꯕꯒ ꯊꯥꯗꯣꯏꯁꯅꯥꯒꯗꯨ ꯍꯧꯖꯤꯛꯇꯤ ꯈꯪꯅꯍꯜꯂꯤ꯫ ꯕꯁꯟꯇꯗꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯀꯔꯤ ꯑꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯋꯥꯔꯤ ꯁꯥꯟꯅꯕ ꯎꯔꯕꯁꯨ ꯏꯆꯝ ꯆꯝꯅ ꯁꯥꯟꯅꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯏ꯫ ꯑꯁꯨꯝꯅ ꯊꯥꯗꯣꯏꯁꯅꯥ ꯑꯃꯗꯤ ꯉꯝꯕꯁꯨ ꯅꯨꯡꯁꯤꯅꯔꯦ꯫ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯌꯥꯝꯗꯨꯅ ꯆꯤꯕꯣꯟ ꯉꯥꯡꯅꯕ ꯍꯧꯔꯛꯏ꯫ ꯃꯄꯥ ꯕꯁꯟꯇꯁꯨ ꯈꯔꯗꯒꯤ ꯃꯥꯒꯤ ꯅꯥꯀꯣꯡ ꯌꯧꯔꯛꯏ꯫ ꯕꯁꯟꯇ ꯋꯥꯁꯤ ꯈꯪꯕꯗ ꯃꯩ ꯍꯧꯅ ꯁꯥꯎꯔꯦ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯊꯥꯗꯣꯏꯁꯅꯥꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯤꯕꯅꯤ꯫ ꯃꯄꯥ ꯆꯪꯂꯛꯄꯗꯨꯗ ꯃꯄꯥꯗ ꯌꯦꯡꯉꯤ꯫ ꯊꯥꯗꯣꯏꯁꯅꯥꯅ, "ꯄꯥꯕꯨꯡ, ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ?" ꯕꯁꯟꯇꯅ, "ꯇꯥꯔꯤꯕ ꯄꯥꯎꯁꯦ ꯀꯔꯤꯅꯣ? ꯑꯩꯅꯗꯤ ꯅꯈꯣꯏꯕꯨ ꯏꯆꯝ ꯆꯝꯅ ꯈꯜꯂꯨꯔꯒ." ꯑꯁꯤ ꯍꯥꯏꯔꯒ ꯐꯝꯗꯨꯅ ꯂꯩꯔꯤꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯆꯤꯡꯈꯠꯂꯤ꯫ ꯑꯗꯨꯒ ꯃꯄꯥꯟꯗ ꯆꯤꯡꯊꯣꯔꯛꯏ꯫ ꯕꯁꯟꯇꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯏꯉꯛ ꯉꯛꯅ ꯌꯦꯡꯅꯔꯤ꯫ ꯉꯝꯕꯁꯨ ꯇꯨꯃꯤꯟ ꯂꯦꯞꯂꯒ ꯌꯦꯡꯗꯨꯅ ꯂꯩ꯫ ꯕꯁꯟꯇꯅ ꯃꯆꯥꯅꯨꯄꯤꯕꯨ ꯉꯝꯕꯒꯤ ꯃꯅꯥꯛꯇ ꯆꯤꯡꯗꯨꯅ ꯄꯨꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯉꯝꯕꯒꯤ ꯃꯈꯣꯡ ꯃꯅꯥꯛꯇ ꯏꯟꯁꯤꯜꯂꯤ꯫ ꯊꯥꯗꯣꯏꯁꯅꯥ ꯃꯄꯥꯗ ꯌꯦꯡꯂꯒ ꯋꯥ ꯍꯥꯏꯔꯛꯏ, "ꯄꯥꯕꯨꯡ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯩ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ." ꯕꯁꯟꯇꯅ, "ꯀꯔꯤꯒꯤ ꯈꯪꯁꯤꯟꯅꯗꯕꯅꯣ? ꯅꯈꯣꯏ ꯑꯅꯤꯅ ꯇꯧꯕ ꯊꯕꯛ ꯄꯨꯝꯕ ꯑꯩꯅ ꯂꯣꯏꯅ ꯈꯪꯂꯤ. ꯉꯁꯤꯃꯛ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ." ꯑꯁꯤ ꯍꯥꯏꯔꯒ ꯕꯁꯟꯇ ꯑꯣꯟꯊꯣꯛꯇꯨꯅ ꯃꯃꯤꯠꯇꯨ ꯏ ꯀꯥꯅ ꯂꯩ꯫ ꯉꯁꯥꯏ ꯃꯩꯈꯩ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯔꯝ ꯑꯃꯠꯇ ꯈꯪꯗꯕꯅ ꯇꯨꯃꯤꯟ ꯂꯩꯅꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯕꯁꯟꯇꯅ ꯋꯥ ꯈꯔ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯂꯣꯏꯅ ꯋꯥꯈꯜ ꯇꯥꯅꯔꯤ꯫ ꯅꯨꯄꯥ ꯑꯃꯒꯤ ꯃꯔꯛꯇꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯣꯖꯥ, ꯑꯩꯈꯣꯏꯗꯤ ꯎꯕꯗ ꯃꯤꯠꯁꯦ ꯅꯥꯔꯕꯅꯤ, ꯍꯥꯏꯕꯗ ꯐꯥꯎꯕ ꯍꯪꯒꯣꯏꯗ." ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯊꯣꯛꯈꯤ꯫ ꯅꯨꯄꯥꯁꯤꯒꯤ ꯋꯥꯍꯩꯁꯤꯗ ꯕꯁꯟꯇꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯤ꯫ ꯏꯀꯥꯏꯕꯅ ꯃꯥꯏ ꯐꯥꯎꯕ ꯊꯥꯡꯒꯠꯄ ꯉꯝꯗꯕ ꯃꯇꯥꯡ ꯍꯥꯏꯗꯨ ꯌꯧꯔꯕꯅꯤ꯫ ꯉꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯦ ꯉꯝꯕ ꯍꯥꯏꯕ ꯍꯨꯔꯥꯟꯕ, ꯅꯪꯅ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥꯁꯦ ꯀꯔꯤꯅꯣ? ꯏꯆꯥ ꯅꯨꯄꯤꯁꯤꯗ ꯅꯪꯅ ꯀꯔꯤ ꯋꯥ ꯍꯥꯏꯖꯤꯟꯗꯨꯅ ꯐꯤꯕꯝ ꯑꯁꯦ ꯌꯧꯔꯤꯕꯅꯣ?" ꯉꯝꯕ ꯋꯥ ꯈꯨꯝꯕ ꯉꯝꯗꯦ, ꯏ ꯑꯥ ꯇꯧꯗꯨꯅ ꯂꯩ꯫ ꯉꯝꯕꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯇꯥꯎ ꯁꯛꯍꯦꯟꯅ ꯋꯥ ꯈꯨꯝꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯉꯝꯕꯅ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯈꯨꯝꯒꯅꯨ ꯍꯥꯏꯅ ꯃꯉꯛ ꯍꯥꯏ꯫ ꯉꯝꯕꯅ ꯋꯥ ꯑꯃꯇꯪ ꯈꯨꯝꯗꯕ ꯑꯁꯤꯗ ꯕꯁꯟꯇ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯤ꯫ ꯃꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯍꯧꯖꯤꯛꯃꯛ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯍꯥꯏꯔꯛꯂꯤ꯫ ꯊꯥꯗꯣꯏꯁꯅꯥ ꯃꯄꯥꯒꯤ ꯃꯇꯧ ꯑꯗꯨ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯝꯃꯤ꯫ ꯉꯝꯕꯁꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯛꯍꯦꯟꯅ ꯃꯈꯣꯏꯒꯤ ꯄꯨꯔꯛꯂꯤꯕ ꯃꯄꯣꯠ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯂꯧꯊꯣꯛꯂꯒ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯏ꯫
ꯊꯥꯗꯣꯏꯁꯅꯥ ꯆꯠꯂꯝꯗꯥꯏꯗꯨꯗ ꯃꯄꯥꯒꯤ ꯃꯈꯣꯡ ꯁꯣꯛꯀꯦ ꯍꯥꯏꯅ ꯅꯣꯟꯊꯔꯛꯏ꯫ ꯑꯗꯨꯕꯨ ꯕꯁꯟꯇꯅ ꯍꯟꯗꯣꯛꯈꯤ꯫ ꯊꯥꯗꯣꯏꯁꯅꯥꯅ "ꯄꯥꯕꯣ, ꯅꯆꯥꯅ ꯁꯣꯏꯈꯤꯕ ꯄꯨꯝꯕ ꯉꯥꯛꯄꯤꯌꯨꯀꯣ, ꯑꯩ ꯆꯠꯂꯨꯈꯤꯒꯦ" ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤ ꯍꯦꯛ ꯆꯠꯈꯤꯕꯒ ꯉꯁꯥꯏ ꯃꯈꯩ ꯁꯥꯎꯔꯝꯕ ꯃꯄꯥꯗꯨ ꯉꯦꯛ ꯐꯝꯊꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯕꯁꯟꯇꯅ "ꯏꯄꯥꯒꯤ ꯊꯣꯏꯕꯤ, ꯏꯆꯥꯕꯨ ꯀꯔꯤꯒꯤ ꯅꯨꯡꯁꯤꯗꯅꯤ? ꯑꯩꯒꯤ ꯉꯥꯏꯍꯥꯛꯀꯤ ꯑꯁꯥꯎꯕ ꯑꯗꯨꯅ ꯏꯆꯥꯗ ꯉꯥꯡꯈꯤꯕꯅꯤ꯫ ꯅꯣꯡꯃꯗꯤ ꯍꯜꯂꯛꯈꯣꯀꯣ ꯏꯄꯥꯒꯤ ꯅꯥꯛꯇ" ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯟ ꯊꯣꯛꯅ ꯀꯞꯄ ꯍꯧꯔꯛꯏ꯫ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯗꯨꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯅ ꯃꯥꯒꯤ ꯃꯥꯒꯤ ꯂꯩꯐꯝꯗ ꯂꯣꯏꯅ ꯆꯪꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯉꯝꯕ ꯍꯣꯏꯁꯨ ꯃꯌꯨꯝꯗ ꯌꯧꯔꯦ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯃꯄꯥ ꯃꯃꯥꯗ ꯇꯝꯂꯤ꯫ ꯑꯆꯧꯅ "ꯐꯔꯦ ꯐꯔꯦ, ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ. ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯔꯤ ꯇꯧꯔꯨꯅꯤ? ꯑꯗꯨꯅ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯂꯒ ꯅꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯅꯕ ꯇꯧꯔꯁꯤꯀꯣ." ꯃꯦꯃꯤꯆꯥꯅ ꯊꯥꯗꯣꯏꯁꯅꯥꯗ ꯑꯣꯟꯁꯤꯜꯂꯒ "ꯕꯦꯝꯃ, ꯏꯃꯥꯗꯤ ꯂꯩꯔꯤꯕ꯭ꯔꯣ ꯅꯪꯕꯣ?" ꯊꯥꯗꯣꯏꯁꯅꯥꯅ "ꯏꯃꯥꯗꯤ ꯑꯩꯅ ꯄꯤꯁꯛ ꯄꯤꯛꯂꯤꯕ ꯃꯇꯝꯗ ꯂꯩꯈꯤꯗ꯭ꯔꯦ. ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯌꯥꯝ ꯋꯥꯅ ꯌꯣꯛꯂꯛꯄꯅꯤ. ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯑꯩꯅ ꯁꯣꯏꯕꯅꯤ ꯏꯃꯥ" ꯑꯁꯤ ꯍꯥꯏꯔꯒ ꯀꯞꯄꯤ꯫ ꯃꯦꯃꯤꯆꯥꯅ "ꯏꯕꯦꯝꯃ, ꯀꯞꯂꯅꯨ. ꯍꯧꯖꯤꯛꯇꯤꯅꯦ ꯄꯨꯝꯅꯃꯛ ꯍꯧꯈ꯭ꯔꯦ. ꯃꯁꯤꯗ ꯅꯪꯅ ꯀꯥ ꯍꯦꯟꯅꯅꯦ ꯈꯟꯖꯤꯟꯒꯅꯨꯀꯣ." ꯐꯖꯕꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ "ꯏꯆꯥꯇꯣꯝꯕꯤ, ꯅꯅꯝꯃꯁꯦ ꯀꯥꯗ ꯑꯃꯨꯛꯇ ꯄꯨꯁꯤꯜꯂꯨ." ꯐꯖꯕꯤꯁꯨ ꯊꯥꯗꯣꯏꯁꯅꯥꯕꯨ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯂꯩꯍꯧꯔꯤꯕ ꯃꯈꯣꯏ ꯃꯔꯤꯗꯨ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯏ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯁꯤꯟꯗꯨꯅ ꯉꯝꯕ ꯑꯃꯗꯤ ꯊꯥꯗꯣꯏꯁꯅꯥꯕꯨ ꯂꯨꯍꯣꯡꯕꯤꯔꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯅꯣꯡꯃ ꯉꯝꯕꯅ ꯊꯕꯛ ꯆꯠꯊꯣꯛꯈꯤꯕ ꯃꯇꯝꯅꯤ꯫ ꯐꯖꯕꯤꯒ ꯊꯥꯗꯣꯏꯁꯅꯥꯒ ꯈꯛꯇ ꯂꯩꯕ ꯃꯇꯥꯡꯅꯤ꯫ ꯊꯥꯗꯣꯏꯁꯅꯥꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯋꯥꯟꯊꯔꯛꯂꯝꯃꯤ꯫ ꯃꯅꯝꯃꯒꯤ ꯃꯇꯧ ꯑꯗꯨꯗ ꯐꯖꯕꯤꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯤ꯫ ꯌꯨꯝ ꯊꯪꯅꯕꯗꯒꯤ ꯃꯅꯦ ꯑꯃ ꯀꯧꯔꯒ ꯏꯃꯨꯡꯗ ꯊꯥꯗꯣꯏꯁꯅꯥꯕꯨ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯐꯖꯕꯤꯅ "ꯏꯅꯦ, ꯌꯨꯝꯁꯤꯗ ꯉꯥꯏꯍꯥꯛꯇ ꯂꯩꯕꯤꯔꯝꯃꯣ. ꯑꯩ ꯏꯃꯥꯗꯣ ꯑꯃꯨꯛꯇ ꯀꯧꯔꯨꯈꯤꯒꯦ" ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯖꯕꯤ ꯑꯗꯨ ꯇꯍꯥ ꯇꯍꯥ ꯃꯃꯥ ꯀꯧꯕ ꯆꯦꯜꯂꯛꯏ꯫ ꯃꯦꯃꯤꯆꯥ ꯀꯩꯊꯦꯜꯗ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯕ ꯊꯣꯛꯈꯤꯕꯅꯤ꯫ ꯀꯩꯊꯦꯜ ꯌꯧꯗ꯭ꯔꯤꯉꯩ ꯃꯃꯥꯒ ꯐꯖꯕꯤꯒ ꯊꯦꯡꯅꯔꯦ꯫ ꯃꯦꯃꯤꯆꯥꯅ "ꯏꯆꯥꯇꯣꯝꯕꯤ, ꯀꯔꯤ ꯇꯧꯕꯒꯤ ꯑꯃꯨꯛ ꯆꯦꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯣ? ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯥꯁꯨꯅꯦ ꯍꯜꯂꯛꯑꯕꯅꯤ. ꯌꯨꯝꯗꯅꯦ ꯅꯅꯝꯃ ꯃꯊꯟꯇ ꯂꯩꯍꯧꯕꯗꯣ ꯍꯩꯅꯔꯝꯂꯔꯣꯏ. ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯁꯤꯜꯂꯥꯎꯅꯦ" ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯄ ꯍꯧꯏ꯫ ꯐꯖꯕꯤꯁꯨ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯍꯥꯏ꯫ "ꯏꯃꯥ, ꯏꯅꯝꯃꯗꯣ ꯋꯥꯟꯊꯔꯛꯄꯗꯒꯤ ꯌꯨꯝ ꯊꯪꯅꯕꯒꯤ ꯏꯅꯦꯒ ꯂꯩꯍꯧꯔꯤꯌꯦ. ꯏꯃꯥꯕꯨ ꯀꯧꯕ ꯂꯥꯛꯏꯕꯅꯤ. ꯑꯋꯥꯡꯒꯤ ꯏꯅꯦ ꯑꯃꯥꯏꯕꯤꯗꯣ ꯑꯃꯨꯛꯇ ꯀꯧꯔꯨꯁꯤ ꯏꯃꯥ." ꯃꯆꯥꯒꯤ ꯋꯥꯁꯤ ꯇꯥꯔꯒ ꯃꯦꯃꯤꯆꯥ ꯏꯄꯥ ꯄꯥꯈꯠꯅ "ꯀꯔꯤ ꯍꯥꯏꯕ? ꯏꯆꯥꯇꯣꯝꯕꯤ, ꯂꯥꯛꯑꯣ, ꯈꯔ ꯊꯨꯅ ꯆꯠꯁꯤ." ꯑꯁꯨꯝꯅ ꯃꯦꯃꯤꯆꯥꯅ ꯍꯜꯂꯛꯄꯗ ꯑꯃꯥꯏꯕꯤ ꯑꯗꯨꯒ ꯄꯨꯟꯅ ꯌꯨꯝꯗ ꯌꯧꯔꯛꯂꯤ꯫ ꯊꯥꯗꯣꯏꯁꯅꯥꯗꯤ ꯋꯥꯈꯜ ꯇꯥꯔꯝꯂꯤ꯫ ꯑꯃꯥꯏꯕꯤꯗꯨꯅ ꯊꯥꯗꯣꯏꯁꯅꯥꯕꯨ ꯀꯨꯞꯅ ꯌꯦꯡꯕꯤꯔꯝꯃꯤ꯫ ꯑꯃꯥꯏꯕꯤꯅ ꯃꯦꯃꯤꯆꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ "ꯏꯆꯦꯒꯤ ꯅꯃꯧ ꯅꯨꯄꯤꯁꯦ ꯊꯥ ꯂꯦꯠꯂꯦꯅꯦ. ꯀꯩꯁꯨ ꯄꯥꯈꯠꯂꯨꯔꯅꯨ. ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦꯀꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕꯤ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯋꯥꯅꯔꯝꯕ ꯃꯌꯥꯝ ꯑꯗꯨ ꯍꯧꯖꯤꯛꯇ ꯅꯦꯅꯥ ꯇꯥꯔꯦ꯫ ꯃꯦꯃꯤꯆꯥꯅ "ꯅꯨꯡꯉꯥꯏꯔꯦꯗ ꯄꯥꯎꯁꯦ ꯇꯥꯕꯗ. ꯏꯃꯧ ꯏꯕꯦꯝꯃ, ꯉꯁꯤꯗꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯌꯥꯎꯕ ꯌꯥꯗꯦꯀꯣ. ꯅꯆꯟꯒ ꯑꯩꯒꯅ ꯂꯣꯏꯅ ꯇꯧꯒꯗꯧꯔꯤꯕꯅꯤ." ꯊꯥꯗꯣꯏꯁꯅꯥꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯩ꯫ ꯑꯁꯨꯝꯅ ꯏꯃꯨꯡꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯂꯣꯏꯅ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯊꯥꯗꯣꯏꯁꯅꯥꯁꯨ ꯊꯕꯛ ꯑꯃꯠꯇ ꯌꯥꯎꯍꯜꯂꯝꯗꯦ꯫ ꯅꯨꯃꯤꯠ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯏꯃꯨꯡ ꯑꯗꯨꯗ ꯃꯤ ꯂꯩꯇꯕꯒꯨꯝ ꯏꯆꯤꯛ ꯆꯤꯛꯂꯝꯃꯤ꯫ ꯃꯄꯥ ꯃꯃꯥꯁꯨ ꯊꯕꯛ ꯆꯠꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯃꯆꯟ ꯐꯖꯕꯤꯁꯨ ꯃꯇꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯊꯥꯗꯣꯏꯁꯅꯥꯒ ꯉꯝꯕꯒ ꯈꯛꯇ ꯌꯨꯝꯗ ꯂꯩꯕꯅꯤ꯫ ꯃꯇꯥꯎ ꯁꯛꯍꯦꯟꯗꯨ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯉꯁꯤꯗꯤ ꯉꯝꯕꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯛꯍꯦꯟꯅ "ꯏꯇꯥꯎꯕꯨ ꯂꯩꯕ꯭ꯔꯣ? ꯐꯖꯕꯤ, ꯅꯕꯨꯡ ꯂꯥꯛꯏꯅꯦ. ꯀꯅꯥꯃꯠꯇ ꯂꯩꯇꯕ ꯖꯥꯠꯂꯅꯦ?" ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯟꯗ ꯀꯥꯈꯠꯂꯤ꯫ ꯃꯇꯥꯡ ꯆꯥꯅ ꯉꯝꯕꯗꯨ ꯊꯣꯛꯂꯛꯏ꯫
ꯉꯝꯕꯅ ꯏꯇꯥꯎ ꯂꯥꯛꯏꯗꯅ ꯏꯃꯨꯡꯗ ꯑꯣꯏꯅ ꯐꯝꯁꯤꯜꯂꯛꯑꯣ ꯁꯛꯍꯦꯟꯅ ꯅꯪꯕꯨ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯀꯧꯔꯤꯕꯗꯣ ꯇꯥꯗ꯭ꯔꯕ ꯀꯗꯥꯏꯗ ꯂꯩꯔꯨꯒꯦ ꯏꯃꯥꯒ ꯄꯥꯕꯒꯁꯨ ꯎꯗꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯏꯆꯟ ꯐꯖꯕꯤꯒ ꯊꯥꯗꯣꯏ ꯁꯅꯥꯒꯅ ꯀꯩꯗꯧꯔꯤꯕ ꯋꯥꯍꯪꯗꯨ ꯑꯃꯨꯛꯇ ꯄꯨꯟꯅ ꯍꯦꯛꯇ ꯍꯪꯂꯛꯄꯅꯤ ꯃꯇꯥꯎꯒꯤ ꯋꯥꯍꯪꯁꯤꯗ ꯉꯝꯕꯗꯨ ꯅꯣꯛꯂꯛꯏ ꯀꯔꯤꯅꯣ ꯏꯇꯥꯎ ꯋꯥꯍꯪ ꯃꯌꯥꯝꯁꯤꯗꯤ ꯁꯛꯍꯦꯟꯁꯨ ꯅꯣꯛꯂꯛꯏ ꯃꯇꯥꯎꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯉꯝꯕꯅ ꯏꯃꯥꯒ ꯄꯥꯕꯒꯗꯤ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈꯤ ꯏꯆꯟꯁꯨ ꯂꯩꯇꯦ ꯊꯥꯗꯣꯏꯗꯤ ꯃꯅꯤꯡꯗ ꯂꯩꯍꯧꯏ ꯃꯇꯥꯎ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯕꯅꯤ ꯃꯅꯤꯡꯂꯣꯝꯗꯒꯤ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯃ ꯍꯧꯅ ꯇꯥꯔꯛꯏ ꯃꯇꯥꯎ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯆꯞ ꯂꯦꯞꯄꯤ ꯉꯝꯕꯅ ꯏꯇꯥꯎ ꯈꯣꯟꯖꯦꯜꯁꯦ ꯊꯥꯗꯣꯏꯁꯅꯥꯒꯤ ꯃꯥꯜꯂꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯃꯨꯡꯗ ꯌꯥꯝꯅ ꯆꯤꯟꯁꯤꯟꯈ꯭ꯔꯦ ꯁꯛꯍꯦꯟꯁꯨ ꯃꯇꯥꯎꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯦꯜꯂꯛꯏ ꯃꯅꯤꯡꯗ ꯊꯥꯗꯣꯏꯁꯅꯥꯗꯨ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯉꯝꯕꯅ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯒ ꯊꯥꯗꯣꯏꯁꯅꯥꯕꯨ ꯀꯧꯏ ꯑꯗꯨꯕꯨ ꯊꯥꯗꯣꯏꯁꯅꯥꯗꯤ ꯈꯨꯝꯂꯛꯇ꯭ꯔꯤ ꯃꯇꯧ ꯑꯁꯤꯗ ꯉꯝꯕꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯤ ꯁꯛꯍꯦꯟꯅ ꯃꯇꯥꯎꯒꯤ ꯄꯥꯈꯠꯄ ꯑꯗꯨ ꯅꯦꯝꯊꯅꯕ ꯊꯦꯝꯖꯤꯜꯂꯤ ꯉꯝꯕꯅ ꯊꯥꯗꯣꯏꯁꯅꯥꯕꯨ ꯄꯝꯈꯠꯇꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯏ ꯁꯛꯍꯦꯟꯅ ꯑꯃꯥꯏꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯉꯝꯕꯒꯤ ꯌꯨꯝꯗ ꯆꯠꯅꯕ ꯍꯥꯏꯔꯝꯃꯤ ꯑꯃꯥꯏꯕꯤꯒ ꯁꯛꯍꯦꯟꯒ ꯉꯝꯕꯒꯤ ꯌꯨꯝꯗ ꯌꯧꯔꯤ ꯑꯃꯥꯏꯕꯤꯗꯨꯅ ꯊꯥꯗꯣꯏꯁꯅꯥꯒꯤ ꯃꯤꯍꯨꯟ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯤꯍꯨꯟꯒꯤ ꯈꯣꯡꯖꯦꯜꯗꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ ꯑꯃꯥꯏꯕꯤꯅ ꯉꯝꯕꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯏꯕꯦꯝꯃꯁꯦ ꯃꯥꯒꯤ ꯑꯔꯣꯏꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦꯅꯦ ꯉꯝꯕ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯊꯥꯗꯣꯏꯁꯅꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯄ ꯍꯧꯔꯛꯂꯤ ꯁꯛꯍꯦꯟꯁꯨ ꯃꯇꯥꯎ ꯉꯝꯕꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔꯤ ꯊꯦꯝꯖꯤꯟꯕꯤꯕꯁꯨ ꯉꯝꯗ ꯁꯛꯍꯦꯟꯁꯨ ꯀꯞꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯕꯛ ꯆꯠꯊꯣꯛꯅꯔꯨꯕꯁꯤꯡ ꯑꯗꯨ ꯍꯜꯂꯛꯏ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯁꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯤ ꯃꯦꯃꯤꯆꯥ ꯃꯃꯧꯕꯨ ꯀꯣꯟꯗꯨꯅ ꯀꯞꯄ ꯍꯧꯔꯛꯂꯤ ꯐꯖꯕꯤꯁꯨ ꯃꯅꯝꯃꯕꯨ ꯀꯧꯗꯨꯅ ꯀꯞꯄꯤ ꯑꯁꯨꯝꯅ ꯂꯩꯕꯗꯤ ꯌꯥꯗꯕꯅ ꯊꯥꯗꯣꯏꯁꯅꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯝꯃꯤ ꯉꯝꯕꯗꯤ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯈꯤꯗ꯭ꯔꯤ ꯇꯨꯃꯤꯟꯅ ꯃꯆꯤ ꯑꯃꯗ ꯐꯝꯗꯨꯅ ꯂꯩ ꯈꯨꯜꯗꯨꯒꯤ ꯃꯤꯁꯤꯡꯅ ꯉꯝꯕꯒꯤ ꯃꯇꯧ ꯎꯔꯒ ꯂꯣꯟꯅ ꯂꯣꯟꯅ ꯃꯄꯤ ꯇꯩꯊꯣꯛꯅꯩ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅꯕꯁꯨ ꯌꯥꯎꯏ ꯊꯥꯗꯣꯏꯁꯅꯥꯒꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯔꯗꯨꯅ ꯇꯤꯜꯂꯝꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ ꯃꯇꯥꯎꯒꯤ ꯃꯅꯥꯛꯇ ꯁꯛꯍꯦꯟꯁꯨ ꯅꯨꯃꯤꯠꯁꯤꯃꯗꯤ ꯂꯩꯔꯤ ꯁꯛꯍꯦꯟꯅ ꯏꯇꯥꯎ ꯀꯥ ꯍꯦꯟꯅꯁꯨ ꯈꯟꯖꯤꯟꯒꯅꯨ ꯆꯠꯈꯤꯕ ꯃꯥꯅ ꯆꯠꯈ꯭ꯔꯕꯁꯨ ꯂꯩꯍꯧꯔꯤꯕ ꯃꯌꯥꯝꯒꯤ ꯈꯔꯁꯨ ꯈꯜꯂꯨ ꯁꯛꯍꯦꯟꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨ ꯀꯔꯤꯁꯨ ꯇꯥꯗꯕꯒꯨꯝ ꯇꯨꯃꯤꯟ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯉꯝꯕꯗꯨ ꯂꯩ ꯅꯨꯃꯤꯠꯁꯤꯃꯗꯤ ꯁꯛꯍꯦꯟ ꯃꯇꯥꯎꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯒ ꯁꯛꯍꯦꯟꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯊꯥꯗꯣꯏꯁꯅꯥ ꯂꯩꯇꯕꯗꯒꯤ ꯉꯝꯕ ꯌꯥꯝꯅ ꯍꯣꯡꯂꯤ ꯋꯥꯁꯨ ꯀꯌꯥ ꯉꯥꯡꯈꯤꯗ꯭ꯔꯤ ꯇꯨꯃꯤꯟ ꯊꯕꯛ ꯑꯃ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯩ ꯃꯆꯥꯒꯤ ꯍꯣꯡꯂꯛꯏꯕ ꯃꯇꯧ ꯑꯁꯤꯗ ꯃꯄꯥ ꯃꯃꯥ ꯑꯣꯏꯔꯤꯕ ꯑꯅꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯋꯥꯖꯔꯤ ꯅꯨꯄꯤ ꯑꯃ ꯊꯤꯅꯕ ꯍꯥꯏꯕꯗꯁꯨ ꯌꯥꯗ꯭ꯔꯤ ꯐꯖꯕꯤꯁꯨ ꯍꯥꯏꯅꯕ ꯂꯥꯛꯇꯨꯅ ꯂꯨꯍꯣꯡꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯏꯃꯨꯡ ꯑꯗꯨ ꯏꯆꯤꯛ ꯆꯤꯛꯂꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯉꯝꯕ ꯕꯥꯁꯤ ꯃꯌꯥꯝ ꯑꯃ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯥꯎ ꯁꯛꯍꯦꯟꯗꯨ ꯂꯥꯛꯂꯝꯃꯤ ꯁꯛꯍꯦꯟꯅ ꯏꯇꯥꯎ ꯑꯁꯨꯛ ꯌꯥꯝꯕ ꯕꯥꯁꯤꯁꯤꯗꯤ ꯏꯇꯥꯎꯗꯤ ꯀꯩꯗꯧꯗꯣꯏꯕ ꯀꯅꯥꯗ ꯄꯤꯒꯦ ꯍꯥꯏꯔꯤꯅꯣ ꯉꯝꯕꯅ ꯊꯪꯅꯕ ꯈꯨꯟꯗ ꯆꯠꯇꯨꯅ ꯌꯣꯜꯂꯨꯒꯦ ꯑꯗꯨꯗꯤ ꯑꯩꯒ ꯄꯨꯟꯅ ꯆꯠꯁꯤ ꯑꯩꯁꯨ ꯆꯠꯊꯣꯛꯇꯕꯁꯦ ꯌꯥꯝꯅ ꯀꯨꯏꯔꯦ ꯍꯣꯏ ꯏꯇꯥꯎ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯠꯂꯁꯤ ꯁꯥꯔꯤꯕ ꯕꯥꯁꯤꯁꯦ ꯁꯤꯅ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯕꯥꯁꯤ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯃꯇꯥꯎ ꯑꯅꯤ ꯑꯗꯨ ꯄꯨꯟꯅ ꯊꯪꯅꯕ ꯈꯨꯜ ꯇꯝꯅ ꯂꯥꯛꯂꯤ ꯂꯝꯕꯤ ꯆꯠꯅ ꯊꯦꯡꯅꯕ ꯃꯤ ꯈꯨꯗꯤꯡꯒꯤ ꯕꯥꯁꯤ ꯄꯥꯝꯕ꯭ꯔꯥ ꯄꯥꯝꯂꯕꯗꯤ ꯂꯩꯍꯧ ꯍꯥꯏꯅ ꯃꯇꯥꯎ ꯑꯅꯤꯗꯨꯅ ꯍꯥꯏ ꯄꯥꯝꯗꯨꯅ ꯂꯩꯅꯈꯤꯕꯁꯨ ꯌꯥꯎꯏ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯕꯁꯨ ꯌꯥꯎꯏ ꯑꯁꯨꯝꯅ ꯆꯠꯄꯗꯨ ꯋꯥꯔꯦ ꯍꯥꯏꯅ ꯃꯇꯥꯎ ꯑꯅꯤꯗꯨ ꯎ ꯑꯃꯒꯤ ꯃꯈꯥꯗ ꯐꯝꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩ ꯃꯈꯣꯏ ꯑꯅꯤꯅ ꯐꯝꯂꯤꯕꯗꯨꯒꯤ ꯅꯥꯀꯜꯗ ꯑꯉꯥꯡ ꯈꯔ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯤꯕ ꯑꯗꯨ ꯎꯏ ꯉꯝꯕ ꯇꯞꯅ ꯑꯩꯒꯤ ꯏꯆꯥꯗꯣ ꯂꯩꯔꯝꯂꯕꯗꯤ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯝꯒꯅꯤꯀꯣ ꯁꯛꯍꯦꯟꯅ ꯏꯇꯥꯎ ꯅꯪ ꯌꯥꯝꯅ ꯈꯟꯖꯤꯜꯂꯤ ꯑꯉꯥꯡꯁꯤꯡꯁꯤ ꯎꯔꯒ ꯑꯗꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯌꯨꯝꯗ ꯍꯜꯂꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯍꯧꯒꯠꯀꯦ ꯇꯧꯏ ꯉꯝꯕꯅ
ꯏꯇꯥꯎ ꯉꯥꯏꯈꯣ ꯍꯥꯏꯕ ꯑꯃꯨꯛꯇ ꯑꯉꯥꯡ ꯃꯌꯥꯝꯁꯦ ꯇꯥꯅꯅꯕ ꯕꯥꯁꯤ ꯌꯣꯟꯕ ꯂꯥꯛꯂꯤ ꯍꯥꯏꯗꯅ ꯏꯇꯥꯎꯅ ꯆꯠꯇꯨꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯁꯛꯍꯦꯟꯁꯨ ꯃꯇꯥꯎꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯌꯥꯔꯝꯃꯤ ꯑꯉꯥꯡ ꯃꯌꯥꯝꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯍꯥꯏꯔꯨꯔꯦ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯄꯥꯝꯃꯤ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗꯒꯤ ꯁꯦꯜ ꯂꯧꯔꯨꯔꯒ ꯆꯦꯜꯂꯛꯏ꯫ ꯃꯥꯒꯤ ꯑꯃꯃꯝ ꯂꯩꯔꯒ ꯃꯌꯨꯝꯗ ꯍꯔꯥꯎꯅ ꯆꯦꯟꯅꯈ꯭ꯔꯦ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯍꯔꯥꯎꯅ ꯆꯦꯟꯈꯤꯕꯗꯨ ꯎꯔꯒ ꯉꯝꯕ ꯃꯣꯃꯣꯟ ꯇꯧꯖꯩ꯫ ꯁꯛꯍꯦꯟꯁꯨ ꯃꯇꯥꯎꯒꯤ ꯃꯣꯃꯣꯟ ꯅꯣꯛꯄ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯔꯒ ꯍꯔꯥꯎꯖꯩ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯉꯥꯡ ꯃꯌꯥꯝꯅ ꯂꯩꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯑꯋꯥꯕ ꯄꯣꯊꯥꯗꯨꯅ ꯂꯩ꯫ ꯉꯝꯕ ꯋꯥꯈꯜꯗ ꯈꯜꯂꯤ, ꯃꯐꯝꯁꯤꯅ ꯑꯩꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯑꯉꯥꯡꯁꯤꯡꯒꯤ ꯁꯥꯟꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯜ ꯀꯌꯥꯒꯤ ꯁꯥꯟꯅꯄꯣꯠ ꯁꯥꯔꯝꯃꯤ꯫ ꯂꯣꯏꯔꯗꯨꯅ ꯌꯣꯟꯕ ꯆꯠꯂꯝꯃꯤ꯫ ꯂꯝꯕꯤ ꯆꯠꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯉꯥꯡꯁꯤꯡꯒꯤ ꯃꯕꯨꯛꯅꯤꯡ ꯍꯔꯥꯎꯍꯟꯕ ꯉꯝꯕ ꯁꯥꯟꯅꯄꯣꯠ ꯀꯌꯥ ꯄꯨꯔꯛꯂꯤ ꯑꯄꯥꯝꯕꯁꯤꯡ ꯍꯣꯡꯅ ꯂꯩꯕꯤꯌꯨ ꯍꯥꯏꯅ꯫ ꯃꯄꯨꯡ ꯐꯥꯗꯕ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯋꯥꯍꯩ ꯄꯔꯦꯡ ꯑꯁꯤꯗ ꯃꯤꯒꯤ ꯊꯃꯣꯏ ꯍꯨꯗꯨꯅ ꯄꯨꯏ꯫ ꯃꯄꯥ ꯃꯃꯥ ꯑꯣꯏꯕ ꯀꯌꯥꯗ ꯃꯆꯥꯁꯤꯡꯅ ꯃꯥꯒꯤ ꯁꯥꯟꯅꯄꯣꯠ ꯂꯩꯕꯤꯌꯨ ꯍꯥꯏꯅ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯈꯨꯗꯥꯡ ꯄꯤꯐꯝ ꯇꯩꯅ ꯉꯝꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯤ꯫ ꯃꯄꯥ ꯃꯃꯥ ꯑꯣꯏꯕ ꯀꯌꯥꯁꯨ ꯃꯆꯥꯒꯤ ꯅꯤꯡꯉꯥꯏꯗ ꯂꯩꯕ ꯇꯥꯔꯝꯃꯤ꯫ ꯉꯝꯕꯅ ꯄꯣꯠꯁꯤꯡ ꯑꯗꯨ ꯑꯍꯣꯡꯕ ꯃꯃꯟꯗ ꯂꯣꯏꯅ ꯌꯣꯜꯂꯤ꯫ ꯈꯔ ꯑꯃꯅ ꯇꯥꯡꯃꯜꯂꯤ ꯍꯥꯏ, ꯑꯗꯨꯒ ꯈꯔ ꯑꯃꯅ ꯀꯔꯤꯕꯨ ꯇꯣꯡꯂꯤꯕꯅꯣ ꯑꯁꯨꯛ ꯍꯣꯡꯕꯁꯤꯕꯨ ꯍꯥꯏꯅꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯉꯥꯡꯁꯤꯡꯅ ꯄꯥꯝꯒꯗꯕ ꯃꯑꯣꯡꯗ ꯁꯥꯟꯅꯄꯣꯠ ꯀꯌꯥ ꯁꯥꯗꯨꯅ ꯄꯨꯔꯛꯂꯒ ꯌꯣꯜꯂꯤ꯫ ꯉꯝꯕꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯈꯨꯟꯒꯤ ꯑꯉꯥꯡ ꯈꯛꯇ ꯅꯠꯇꯅ ꯑꯍꯜ ꯄꯨꯝꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯄꯨꯔꯛꯂꯤꯕ ꯄꯣꯠ ꯑꯗꯨ ꯃꯆꯥ ꯃꯁꯨꯁꯤꯡꯒꯤ ꯂꯩꯔꯝꯃꯤ꯫ ꯃꯇꯝ khara ꯁꯥꯟꯅꯄꯣꯠ ꯌꯣꯟꯗꯨꯅ ꯑꯉꯥꯡꯁꯤꯡꯒ ꯂꯣꯏꯅꯕꯗꯒꯤ ꯉꯝꯕꯒꯤ ꯑꯋꯥꯕ ꯋꯥꯈꯜ ꯑꯗꯨ khara ꯃꯈꯩꯗꯤ ꯀꯣꯛꯂꯤ꯫ ꯄꯣꯠ ꯂꯩꯕ ꯂꯥꯛꯄ ꯑꯉꯥꯡꯁꯤꯡꯒꯤ ꯃꯔꯛꯇ ꯉꯝꯕꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯃꯆꯨꯟ ꯃꯧꯄꯥ ꯑꯅꯤꯈꯛ ꯌꯥꯎꯔꯝꯃꯤ꯫ ꯑꯉꯥꯡ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯅꯥꯅꯨ ꯀꯧꯏ, ꯑꯗꯨꯒ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯃꯃꯤꯡꯅ ꯂꯥꯛꯄ ꯀꯧꯏ꯫ ꯁꯅꯥꯅꯨꯗꯤ ꯍꯦꯛ ꯌꯦꯡꯕꯗ ꯅꯨꯡꯁꯤꯕ ꯐꯥꯎꯕ ꯃꯥꯏꯊꯣꯡ ꯑꯣꯏ꯫ ꯆꯍꯤ 6-7 ꯃꯨꯛꯀꯤ ꯑꯉꯥꯡꯅꯤ, ꯑꯗꯨꯒ ꯂꯥꯛꯄꯗꯤ ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯃꯉꯥꯎ ꯈꯔ ꯊꯤ꯫ ꯋꯥ ꯍꯥꯏꯕꯗ ꯗꯣꯡ ꯗꯣꯡ ꯍꯦꯛꯇ ꯍꯥꯏ, ꯑꯗꯨꯕꯨ ꯑꯣꯏꯗꯕ ꯉꯥꯡꯕꯗꯤ ꯌꯥꯔꯝꯗꯦ꯫ ꯂꯥꯛꯄ ꯆꯍꯤ 4 ꯃꯨꯛ ꯁꯨꯔꯦ꯫ ꯁꯅꯥꯅꯨ ꯑꯃꯗꯤ ꯂꯥꯛꯄꯒꯤ ꯏꯃꯨꯡ ꯑꯗꯨ ꯈꯨꯜꯗꯨꯒꯤ ꯃꯤꯌꯥꯝꯅ ꯏꯖꯠ ꯇꯧꯅꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯉꯝꯕ ꯉꯁꯤꯁꯨ ꯈꯨꯜ ꯑꯁꯤꯗ ꯑꯉꯥꯡꯅ ꯄꯥꯝꯒꯗꯕ ꯑꯊꯨꯝ ꯑꯍꯥꯎ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯈꯜ ꯀꯌꯥꯒꯤ ꯄꯣꯠꯂꯝ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯉꯝꯕ ꯂꯥꯛꯄ ꯎꯕꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯍꯧꯅꯔꯨꯕ ꯂꯩꯇꯅ ꯉꯝꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯂꯝꯕꯤ ꯆꯠꯂꯝꯕ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤ ꯍꯦꯛ ꯂꯥꯛꯂꯕ ꯈꯨꯟꯒꯤ ꯂꯩꯖꯔꯝꯕ ꯁꯦꯟ ꯄꯨꯝꯕ ꯈꯣꯝꯗꯨꯅ ꯍꯦꯛꯇ ꯆꯠꯈꯤ." ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯑꯉꯥꯡꯁꯤꯡꯁꯤꯗꯒꯤ ꯃꯥꯅ ꯂꯧꯊꯣꯛꯂꯤꯕ ꯁꯦꯜ ꯑꯁꯤ ꯀꯌꯥꯗꯤ ꯌꯥꯝꯂꯦ, ꯅꯈꯣꯏꯁꯨ ꯑꯃꯨꯛꯇ ꯈꯜꯂꯨꯅꯦ." ꯑꯃꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯈꯨꯟꯒꯤ ꯃꯤꯌꯥꯝ ꯇꯥꯟꯅꯔꯒ ꯑꯃꯨꯛꯇ ꯋꯥ ꯈꯟꯅꯅꯕ ꯇꯧꯁꯤ." ꯉꯝꯕꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯑꯩꯒꯤꯗꯤ ꯁꯤ ꯄꯥꯝꯃꯤ, ꯑꯉꯥꯡꯕꯁꯤ ꯑꯣꯏꯅ ꯄꯤꯌꯨ." ꯑꯃꯅ ꯑꯃꯨꯛ, "ꯑꯩꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯁꯥꯡꯕꯁꯦ ꯁꯤ ꯑꯣꯏꯅ ꯄꯤꯌꯨ." ꯃꯥꯒꯤ ꯑꯄꯥꯝꯕ ꯃꯆꯨ ꯍꯥꯏꯅꯗꯨꯅ ꯉꯝꯕꯅ ꯂꯣꯏꯅ ꯄꯤꯔꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯂꯥꯡꯂꯝꯕ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃꯗꯤ ꯉꯝꯕꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯆꯟ ꯐꯖꯕꯤꯁꯨ ꯃꯄꯥꯝꯗ ꯂꯥꯛꯏ꯫ ꯉꯝꯕꯁꯨ ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯊꯣꯛꯂꯝꯗꯦ꯫ ꯐꯖꯕꯤꯅ ꯉꯝꯕꯗ ꯑꯣꯟꯁꯤꯜꯂꯒ, "ꯇꯆꯥ, ꯊꯕꯛ ꯆꯠꯇ꯭ꯔꯕꯣ? ꯇꯥ ꯁꯛꯍꯦꯟꯗꯤ ꯌꯨꯝꯗ ꯂꯥꯛꯇꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ?" ꯉꯝꯕꯅ, "ꯀꯨꯏꯔꯦꯗ, ꯃꯥꯁꯨ ꯂꯨꯍꯣꯡꯂꯝꯗꯥꯏꯒꯤ ꯊꯕꯛ ꯈꯔ ꯆꯤꯟꯕꯩ ꯂꯥꯛꯇ꯭ꯔꯤ. ꯑꯩꯁꯨ ꯃꯣꯏꯗ ꯄꯥꯛꯅ ꯆꯠꯇ꯭ꯔꯦꯗ." ꯃꯕꯨꯡ ꯃꯆꯟ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯁꯛꯍꯦꯟꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯁꯛꯍꯦꯟꯅ, "ꯐꯖꯕꯤ, ꯅꯪꯕꯨ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ? ꯎꯈꯤꯗꯕ ꯀꯨꯏꯔꯦꯅꯦ ꯏꯆꯟꯗꯤ, ꯅꯨꯡꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ?" "ꯇꯥ ꯁꯛꯍꯦꯟ, ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯤꯌꯦ. ꯇꯥ ꯁꯛꯍꯦꯟ ꯍꯣꯏꯗꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯏꯗ." ꯁꯛꯍꯦꯟꯅ, "ꯍꯣꯏꯅꯦ, ꯅꯕꯨꯡꯁꯨ ꯂꯨꯍꯣꯡꯂꯒꯦꯅ ꯈꯜꯂꯛꯑꯕ." ꯐꯖꯕꯤꯅ, "ꯑꯗꯨꯅꯁꯨ ꯐꯔꯦꯗ." ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯝꯕ ꯏꯃꯨꯡꯗ ꯆꯪꯂꯒ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯔꯤ꯫ ꯑꯗꯨꯒ ꯐꯖꯕꯤꯁꯨ ꯍꯟꯈ꯭ꯔꯦ꯫
ꯁꯛꯍꯦꯟꯁꯨ ꯃꯌꯨꯝꯗ ꯆꯠꯂꯒꯦ ꯍꯥꯏꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯅꯤ꯫ ꯕꯁꯟꯇꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯄꯗꯨ ꯎꯔꯦ꯫ ꯁꯛꯍꯦꯟꯅ ꯏꯇꯥꯎ, ꯑꯥꯗ ꯆꯪꯂꯛꯏꯁꯤꯕꯨ ꯑꯣꯖꯥ ꯕꯁꯟꯇ ꯅꯠꯇ꯭ꯔꯣ? ꯉꯝꯕꯅ ꯍꯣꯏꯅꯦ ꯏꯇꯥꯎ꯫ ꯃꯇꯥꯎ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯕꯁꯟꯇꯁꯨ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯕꯁꯟꯇꯅ ꯉꯝꯕ, ꯁꯛꯍꯦꯟ, ꯑꯩ ꯅꯈꯣꯏꯕꯨ ꯊꯤꯔꯛꯂꯤꯕꯅꯤ꯫ ꯈꯔꯁꯨ ꯏꯀꯥꯏꯕ ꯃꯥꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯦ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯒꯤ ꯈꯟꯊꯍꯧꯗ꯭ꯔꯕ ꯋꯥꯈꯜꯅ ꯄꯨꯝꯅꯃꯛ ꯊꯣꯛꯈꯤꯕꯅꯤ꯫ ꯊꯥꯗꯣꯏ ꯁꯅꯥꯗꯤ ꯏꯆꯥ ꯊꯣꯏꯕꯤꯗꯣ ꯑꯃꯨꯛꯇ ꯀꯧꯊꯣꯛꯂꯛꯎ꯫ ꯉꯝꯕ ꯊꯥꯗꯣꯏ ꯁꯅꯥ ꯄꯜꯂꯛꯄꯗꯨꯗ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ꯫ ꯑꯗꯨꯒ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯋꯥꯔꯤ ꯂꯤꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯕꯁꯟꯇ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯕꯁꯟꯇ ꯅꯤꯡꯉꯝꯗꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯍꯟꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯉꯝꯕ ꯕꯥꯁꯤ ꯈꯣꯡꯕ ꯍꯩꯕꯗ ꯃꯃꯤꯡ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯉꯝꯕꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯑꯉꯥꯡ ꯀꯌꯥꯒ ꯂꯣꯏꯅꯗꯨꯅ ꯕꯥꯁꯤ ꯈꯣꯡꯕ ꯇꯝꯕꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯉꯥꯡ ꯃꯌꯥꯝꯅꯁꯨ ꯉꯝꯕꯕꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯔꯝꯃꯤ꯫ ꯉꯝꯕꯅꯁꯨ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯕꯨ ꯃꯆꯥꯗ ꯃꯆꯥ ꯑꯣꯏꯅ ꯁꯦꯟꯅꯖꯩ꯫ ꯑꯁꯨꯝꯅ ꯉꯝꯕꯒꯤ ꯄꯨꯟꯁꯤꯅ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯑꯉꯥꯡ ꯃꯌꯥꯝꯒꯤ ꯀꯠꯊꯣꯛꯂꯝꯃꯤ꯫